ꯊꯝꯖꯔꯤ ISTV ꯄꯥꯎꯃꯤꯌꯦꯡ ꯇꯥꯕꯤꯔ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯥꯁ ꯇꯧꯈꯤꯕ ꯌꯦꯜꯍꯧꯃꯤ ꯀꯟꯅꯕ ꯕꯤꯜ ꯑꯍꯨꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔꯅ ꯑꯍꯦꯟꯕ ꯋꯥꯐꯝ ꯍꯥꯞꯆꯤꯟꯗꯨꯅ ꯏꯔꯥꯡ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯔꯤ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ Handak Satkiba August ki tang kuntra mathoida Assembly da pass taukiba The Protection of Manipur Peoples Bill 2015 The Manipur Land Revenue and Land Reforms 7 Amendment Bill 2015 amadi The Manipur Sovereign Establishment 2nd Amendment Bill 2015 Hairiba Yelhomi Kannaba Bill ahum asigi mayokta Manipur gi mafam kharada khongjang jang sinnariba asida inot hapaga loinana miyoi kaya bulana lamjingnaba Bill ahum asida yaudaba wahaising miyoi kharana hapchinduna irang sagana bhotnare haina ISTV News na phangwa paw Hairi Pass taukiba bill ahum asigi matangda wakhal taminanaba ching istilinaw kharaga bill asi yengminaba matamda chingi mafam kharada phangliba bill copy aduda yauriba wahai wata singda khenaba amadi pass taukiba bill aduda yaudaba wahai sing hapchinba yauri haina makoina khanghalamani hairi oirakliba phiba masida mari leinaba singna yengsin hanningbaga loinana miyoi kharana miyambu lanna lamjingnabagi thabak satharibasi Thinghanningi haina chingi istilinaw sing aduna fongdoklamle hairi haujuk fawbagi oina ahenba wahai wata hapchilli hairiba asida kari kari wahai hapchilli bano haibadi chapchana khangalakpa leitri amaromda haujuk bil ahum asigi mayokta mafam kharada makhatana khongjang changsinba leptri Communist Party of India Marxist Manipur State Committee na sinduna party sigi pauna bazar da laiba auditorium da ngarang ahum suba soyam satradhari memorial lecture pangthokre hairi pawgi marakthana tembrek amatang Admissions going on for GNM course at Shija Academy of Nursing. Facilities include practical clinical exposure at Shija hospitals, hostel with amenities, award systems, extracurricular activities, campus interviews, etc. For details, please contact Shija Academy of Nursing. CSC Manipur at Brajalan Institute of Sciences High School Mairangkhom. Admission opening is going on. Mahusagum handaksu CSC Manipur na class 10 science 12 science amadi council amasung AI SSSE gi final exam ki damakta subject suna nainabagi class sing evening the best 9 na huzare. Unit wise test pangthok jagani amasung probable question answer amadi suggestion sing nainagani. Nasima contact the CSC Manipur Brajalan Institute of Sciences High School Mairangkhom. Imphal is West Amasung Bisnupur District Oina laptop amadi LCD TV loan lobai khudong chaw bijari laptop amadi LCD TV pambi muisingna apikwa interest ta amadi athubu matamda lobiba yagani pambi muisingna unabiu Imphal Finance Cooperative Trade and Credit Society Limited Head Office Moirangkhom Loklaubung Branch Office Pauna International Market Bisnupur Bazar Bisnupur Sri Kumukcham Joy Kisan bu sogot patokchare Thangmaiban Kendra gi MLA Local Area Development Fund miyam da sinagani haina wasak khraga masana haidokiba wangang laktabadagi ex MLA bu sogot patokchare loinana lisang sit na miyam gi ihul khangna rajniti tawjari ba Sri Jotin Waikum bu sogotchare phongdokchari ba Singh NGBina Devi and Gomti Devi Thokchom Tony Singh STQ Singh Maisnam Amba Salam Aviram Singh Irungbom Ningol Purnima Si Thokchom Ongbi Thoi Lengshin birao Sarma Opticals BT Road Imphal na anoba chahi 2015 changlakpagi special offer Jabaga loinana hodok chare lens khaktamak laigadaba scheme asi pambiba singna isagi mit kachana pa fiber lens ama leibigadabani aduga adomgi apamba frame ama free de pijagani khudong chabasi lobiu ngasimak lengsin birau Sarma Opticals opposite Johnson School BT Road Imphal Combined tutorials for CBSE, the largest CBSE tutorial center in Manipur. Admission open for second session. Class 11 and 12 CBSE 5 months foundation course. Special arrangement for class 12 private candidates only. Class started on 7th September. Class 9 and 10 CBSE SC2 3 months course. Class starting from 5th October. Van service hostel available for boys and girls. For details, contact Combined Tutorial Office or Golden Morang Nermachin Bus Parking Imphal. I'm ready. Telero Editor ka late. Some say hujik pudi perfectly straight ado kankhar kandadi freezy. Relax. Perfectly straight. Aina semi anoba sunsil perfectly straight with straight lock technology maramdi. Some kankraba matung daso align straight oina laina bagidamo. Wow, hujik su straight oirina. Straight and gorgeous. Sunsilk perfect straight. Lock tobio, rock tobio. Adung kari gumba awabasing asi mayungnaba thoklaba. Maroi marang yamna yawba chunjak chaba, mapalda tuina chaba, liver da akaiba laklaba natraga, livergi mapangan chontharak patarabasu, karishu waningai leitre. Lift staff shira fizina biu, adungi awaba punama kokna bigi pambaini. Diabetic na naraba anaba shingnasu. Sizina bayaraba lift staff capsule shu pangbigani. Lift staff siraf amadi lift staff capsule. Naraga laying babudi, narjingai da saxil hobana henafay.
हंदक थांगमैबन की एमएलए लोकल एरिया डेवलपमेंट फंड की मतंगदा ब्लॉक कांग्रेस आइना वर्कर खरदा इंसिंदुना फंड मियामदा सिन्नदी हाइजिंग हनबा अदुगा प्रमाण पिबा ngamdaba asida एकोइदसु अरानबा थबकसिंग असि तोहलक्त्रिङैदा ngasiदगी कांग्रेस आइदगी तोकचेरगा एकोइ ताकदोदा यावजरे लोइनना थांगमैबंदा ताकदोना प्रोजेक्ट तोगवा मियामगी दमक्ता खनबा कैंडिडेट श्री कुमुक्चम जॉय किशन सिंहदा सौगतचरे फोंदोकचरिबा सिंह नावरेम गोवर्धन सिंह खोइसनाम थेथौकिप सलाम सजित कुमार अमदी सलाम शांतिबला मणिपुर की अहानबा ब्यूटिफिकेशन सेंटर मफम सिदा माहिंग उरिंग उनसा खोइबा अरीबा दाकफम फहनबा ngami टेटू मोल फ्रेकल न चिंगबसु लौथोकपा याय हकचांग की अहेनबा फेट पामदबा बॉडी की हेयर लौथोकपा याय अहानबा लाकपीबा 100 कस्टमर दा स्किन टेस्ट अमदी डॉक्टर कंसल्टेशन लेमने हिंगजगन ngasimak unabiu डॉक्टर मधुबाला लेजर ब्यूटी क्लिनिक एमजी एवेन्यू इम्फाल अरीबा मतमगी वोम यावना हैंड ग्रेनेड मरी ngasi ayuk pung 6 lom tabada sekmai police station gi manung chanba nilakuti food processing industry gi jangpham suspension bridge maya dagi nifu manga suba assam rifles ki aropi kangbu amana fangkre thodok thokpham da manipur police amadi ar gi wom expert kangbu laktuna yengsin baga loinana ariba bom adu khongampat golai da pokhai hanna bo hona bada manipur police ki bomb expert kangbu na khudong tiba thokpa yabana mafam chaba amada pokhai hanna ba haibadagi lokhatki हैंड ग्रेनेड मरी अदुदी अरीबा बोम अदु लैरंबा थेंगनबदगी मखाताना थिजिनबदा थेंगनरखिबनी अमरोमदा वोम लैरे हाइबदगी नेशनल हाईवे लंबी पुंग अमरोम हेना थिंगदुना चलहनखिदे Ministry of Heavy Industry and Public Enterprises Government of India gi Department of Public Enterprises ki Secretary Amaising Luikhamna ngarang Kangpokpi town gi fibam yengsinkre Kongsat aduda Senapati gi DC Jacinta Lazarus Kuki in P Sadar Hills KSO Sadar Hills na singwa organization kaya gi miyoi singtu yengsinba aduda sarukya ki agriculture market asi chingi lamda yamna tangai fadaba ama oi haina Amaising Luikhamna phongdoki Khongsangdagi Tamenglong taba kilometer nifurom sangba lambi asi state PWD amadi biarona thoksadabadagi nongmonomogi fibam soksilakli lambi asi da chaliba miyoi kaya na khudongsa daba kaya mayoknari ngarang Joint Forum for Transport Welfare Association Tamenglong amadi Chairman Association Tamenglong na media gi miyoi singaloine na chatuna lambi gi fibam yengsinkre September gi tang 18 fawbugi manungda lambi asi double lane oina semnanaba thabak paikhatrabadi National Highway Contractor yauna matam kaktana jinbagi thabak chatharagan hairi District Administration Tamenglong amadi local MLA na midyeng sangbidaba adu pendaba phongdorakli Peacemaker Artist Association na naung nasanagadaba manawbi MM na iba amadi Yumnam Rajendra na direction piba lila sana khongnangi yaifa thawni thawram ngasi mama lekai mange makhongda leiba hawbizam okendrogi yumda pangthokre ngasi gi thawram adu da Del Repertory Theatre ki director P Khogen Sumang Lila Council gi President M Purnimasi amadi filmmaker Dr Makhomani Mongsabana Singmana athoiba mithunglen oina saruk yakhi Losilakpada maroi bapa amukhana Assembly da pass tawkiba yelhongi kannaba bill ahum aduda miyoi kharana ahenba wafam hapjinduna irang chawphokna bhotna re haidi ijang tabir punam pamukahna khurumjari